Ngara nungdar phong kiba pandang ki pau se dagi maru oiba pau khara khangatchiraga miyam da khudo tamjige school ki saru khara mai chalak padagi mahiroi tararom wan tharatu na laikana khrei Imphal West District ki narim thong laiba Prism Higher Secondary School gi saru khara mai cha khrei mahiroi tararom wan tharak padagi Rims Hospital da laikana khrei mai cha pagi thaudo asi ayupu mapalom tav da thokkibane thodok thofam dagi phangba pau da mai cha pagi maram chapcha ba khangdrabasu short circuit dagi mai hauba oigani haina chingnari pawasina makha taraduna school asiki second period ki class aturingai da khangauduna mai chakhalakibani mai chapagi thodokta pakhapa amani classroom manungda mai khu sangchilakpadagi mahiroi tararom wan tharaktuna Rims Hospital da pukhatuna laikanaki mai chakpa da school asiki building makha da thamba gari macha ama anirom yauna mapan thangba building sarukra mai chakpa natana ka hena ama ata thoaudrei Lodina school building asida hangba Harvard Life ke aerobic tawfum ka amasu mai na wairak tuna saki ka adu da thamba polam kharasu ama ta thoki mai sakpagi pau phangwadagi fair service ke kangru khonglei tuna yausilak tuna matam chana mai muthal hobadagi achauba maheu lampo thoklam gadabadagi kanba ngamhauki Lodina hospital da khudak ki oina pukhaluba chatra singge fibam su thoina mi painingai oidre hairi nakal amaramda School asi mahusagumna hayengdagi class aduma chathagani haina school asigi maikai thamnakli thaudo adugi matangda school asigi vice principal KS William na phongdorakpada school asigi mairoi singna class tawringai matamda school asiga puna laiminaba building saru amadagi mai horaktuna wall da ama ata khara thoki adum oina mai school asigi saru sing maru oina classroom amade ozagi ka sing mai chakhibalaite mairoi singi mama pa amade guardian singna angang singbo Adumak thabirakuna mahusagumna class 19 tawbada mateng pangbuyo haina phongdoki Jiribam railway station na taduna leiriba har sing athubada singthoknaba kokomina lenga taksilakli lengang na matam sana yingsimbida badagi Jiribam railway station na leiriba urea sing mahi chendna manglei Imphal yongna urea har sing puthopa ngamdaba haibase lenga ki aswanmani Lomi singi yengduna Jiribam da panduna leiriba urea har sing lengang athubada singthokpiyu Haina Coordinating Committee on Manipur Integrity, Kokomiki Assistant Coordinator Joy Chandra Kodokjamna Phongdorakli, Jiribam Railway Station na Nongkhang Saiduna Lairiba, Urea Har Singhi Phibam, Kokomiki Team Amana Hakthengna Yengsiladuna, UCM ki President Oriba Joy Chandra Kodokjamna Pamisingda Phongdokibada, Manipur Chinjakta Mipan Tangdaba Lamdam Ama Ohensi Haiduna, CSO Singh, Mairoi Singh Amadi Imaivel Singh na Lauduna Lakli, Adubu lau thaba matam asida yam maru oiba ama oidiba urea harakaya mari lainaba singna matam chana mieng sangbidabadigi Jiribam railway station na taduna lairei matam chana Imphal urea har chingthokpa ngamdaba haibasi lenga ki aswanmani Manipur yu oina laurok matamda urea har metric ton jising taraga manga mathau tai haibasi khangnaraba wafamni har matam chana chingthokpa ngamloidaba oirabadi lenga ki tender lobiganu haiki mahakna makhata aduna Jiribam na Nongkhang Saiduna Lairiba har sing asigi chentharakpa machumna railway station asiga manak nakpada Lairiba mafamsing posai panba ngamdabada natana sasan kaya asi ana yaure haiduna su mafam asigi miyamna wakalakli lengang na asigo mathaudu asi thoksanaba matam chana godang saduna har sing asi mafam chana thambam toi maram asina athubada godang sabiyo lodina Jiribam da panduna Lairiba urea har sing asi lengang na matam chana chingthokna lawmi singda phanganbiu Lawmi singi hak matpiganu maming khaktagi lengak leibadi kanade hayengdagi urea har singa si gari taradagi gari Jiribam da thadorakpa hauragani masigidamak matik chaba security lengangna arrange tawbiu chinjakta mipan tangdraba khaktada chawkhapa lamdam ama oigani haiki Moibung khulda operation chathabada yamlaba khulai kya phagatpa ngamkhrei Jiribam district ngara kuki khulai fiber singna kablakpa nomai maruna pambadagi CRPF ki jawan ama laikhidraba matung Security Force na Morbong Khulda thiba hombugi thabak chathabada khulai kya phagatpa ngamkhrei ngasi ayupung mapamakharom taba duwaida kuki khulai fiber singna Jiribangi Morbong Khul manakta Security Force singi mathakta akama mongda landaduna CRPF ki jawan ama hatkhiba amadi State Force anina aso apa nangangkhraba matung ngara numiyung matung pung 12:10 tarapa duwaida Jiribam District ki Police ki OCS Ibotombi SIS Krishna Sharma In charge Special Mobile Patrol Unit ki team na lutsunguna Kuntraga Mapan Suba Battalion Assam Rifles amasung Barfuga Tare Suba Battalion CRPF ki personnel Singapore na Mobile Khulda Joint Search Operation chathaki
Thiba humba aduna kuki matter singi oigani chingnaba nongmai maru amadi khulai kya phagappa ngamkhrei phagalaba khulai sing adude magazine ani kalonina M1 carbon mamba rifle sama kapa yariba nongmai maru sahumga kutraga taro MS 7.62 gi AK gi empty case humpuga mathoi 5mm empty case ani 5.56 mm insert rifles ki empty case mm mapan 5.56 ki insert rifles ki kapa yariba ani MS 7.62 gi SLR maru ama 12 bore gi empty case marfuga matoi 12 bore gi maru ahum pampi gi empty case ama BP plate yaudaba jacket ama backpack ama fire tracker ani ne khulai sing adudi makha tawa action gi damak Jiribam police station na sinakrei WMC na ST gi khongjang changsingkrei ST demand tawguna World Maitai Council WMC na changsilakpa khongjang nongching gi phibam amadi natural calamity na maram oiraga matam khar lebrabba matung ngarang lamaitong da maira paibising na mairagi khongjat chatuna makha tana khongjang changsimba haukhre hari WMC na thadorapa chur aman hai maitai aikhoi gi luraba matang haibadi kumjali sing ani ga sumna kunga taruki delimited samamang da aikhoi ST list ta chalhogdaba tarabadi aikhoi gi lambi mang khragani haibasi council khangjabagi maramna lebak miyam da su nungsijaduna amadi lengang paibiriba chief minister M Birendra report ani adu thabinaba hajariba sida lebak miyam na mateng pangbiu WMC na red zone hana lauthokliba lising ani ga sumna kunga taruki delimited samamangda maitai ne ST da chalhogdaba yadabani kariguma chalhogdrabati atenba matamgi manungda maitai soidina masagi identity nga pangamdana tapna lupkhigani maitai na ngasi taliba se athoi ahengi natte maitai akhoi chu tungkoi da hingjage haibadi sahi lisang sitna laibinarakliba nagadi lising amaga samappan yankhai mathoi dagi constitutional protection asi lauduna rakli amaramda phapam thoktaba emergency cookie singnasu nagagumna protection asi lauduna rakli awabagi masakni maitai na sai humdrang humdoi gi matungda wakhal tarakpada ngairi khongjai lan tauri hajana lenga ki thabak punamak lepnagadra baramasina chief minister maitai be SC list chanaba mari leinaba document ani athuba matamda center da thabiu masida miyamna changchileba khongjang asida mateng pangbiu hairi makha tarakpada kangla pawdigi maroiba paw khara khangatchiraga miyamna khudo tamjige MLA Santina relief camp da mompak yengthokrei irang asina maram oiraga Churchampur amasung akoiba khulsingdagi lanjenaralga moirang kendragi relief camp singda changjapam lauduna leiriba singda kendra asigi MLA thongam Santina ahama phase ki oina mompak yenthokpa haukrei moirang film lekai de leiba MLA office ta pangthokiba ahama phase ki mompak yenthokpa aduda moirang college ta hangba relief camp block A amasung block B emung marfu da mompak amamam yenthokpa hauki relief camp asida hauji mioi 3,350 rom leiri loina moirang AC ki tunga ba relief camp sing da mioi 3,400 leiri tharam aduga mari leine MLA Santina phongdokibada relief camp da lariba miyam da lenga amadi miyamna mateng fana yamna panglabasu apembadi oiroi chief minister na sumiyam gi watanaba kana honare angang sing mahima sing tambada private school sing da phi lauba amade college sing da MSM phi lauroidaba sing asi lenga na kupna khanare athuba matamda MSM phi laudanaba thagi phi lauhandanaba order ama tholaklagani ngasi ahama phase ko na mompak piriba si ahal oiraba sing leiba ana ayak yawba imong sing hana khangatlaga piba hobani makata na lift camp gi imung khudingi pigani hana su phongdoki arambai tingol na awaba phongdorakli Manipur gi apama saktam ngaknaba honabada kuki khulai paba singna mihathi na hatopi khraba Bihar dagi CRPF ki jawan Ajay Kumar jalgi mafamda arambai tingol na ikai khumnaba utpaga loina awaba phongdorakli arambai tingol gi PRO Robin Mangang khwairakpam na khoyek pidona thadorakpa chero aduna hai morbong amasun sengjang na thokiba laibak thiba thawdo aduda laikhidraba Ajay Kumar jalna mathongna laina kuki narco terrorist singa mayuknarami maki mathongna maral jail asi leibak pumbana matam pumbada ningsinaduna leihoragani arambai tingol gi chief unit commander singa amadi member khudimangna thamoi songna awaba phongdokpaga loina laikhidrabagi imung manungna thengnariba awabada saru yare laibak thiba thawdo aduda soulaba CRPF amasung state police personnel sing adusu athubada phagatlak mahausagi punsida hanjimba oirasanu hainasu zero asina haire Manipur gi irang karamba matamda prime minister makeup thokadoino Priyanka Gandhi Jiribamda khulai fiber singna security force landa chathaduna CRPF personnel ama sikhiba amade
Manipur Police COMMANDO personnel ahum aso-apan nangankiba thaudo Priyanka Gandhi na akanba mawngda condemn tauraduna Manipurgi sahi helaba conflict asi central government amadi Prime Minister na kamba matamda losingadoribano haina hangkray. Priyanka Gandhi bradina mahaki exposta thagalakpa warolda mamang saigi May 3 dagi Manipurda thokliba hingsagi thaudo wathoksinga asisu leptuna chathare. Asiguma phibam asina estate asigi miyam kham thengna awaba mayoknaduna leiri. Aduba central government na wathok asi loisinaba chapchaba akamba thaba amata lokhatana leiri. Karamba matamdana central government amadi Prime Minister Narendra Modi na tumba hawgalakadaba post aduna makha taraduna laibak thiba thaudo aduda laikhidraba CRPF personnel adugi imung manungi awaba su saru yaba phongdokpaga loduna thaudo aduda soktuna laikanariba Manipur Police Commando personnel ahumgi haksangsu athuba matamda phagapa oresunu haina ishorda thauninjabasu Priyanka na phongdorakli. Ningsingba yabadi ngarang July 13 ki ayupong 10 rom tabada Jiribam District ki Morbong amasung Saijang ani ki marakta patrolling chappa Central Security Force lamduna lairamba hukimeter singala darakpada CRPF personnel ama siraga Manipur Police Commando personnel ani na aso apanang kibani.